Rongmai taba khulsing fabraga German road sajilakpada natana Kuki jo militant su kem kaya sajilakpa si khunda minariba furup singda landa chatharakpani haina lawgani thawong sing asida India lenga ki Union Home Ministry na mieng changbiduna khudakta thabak lephangadabani haina Rongmai Naga Council Manipur RNCM gi maikaidagi fongdorakli Ukhrul Times ta fonglakhiba pau manahai RNCM gi Publicity and Information Secretary Absalom Riangmai na thadorokpa cherol amagi matung ina Rongmai Naga singna khundariba mafam singda chathariba German Road Tiger Road chembagi thaba asi mafam asida khundariba Rongmai Naga furupu namthanaba Kuki jo furup ki apama matung ina India lenga ki Union Home Ministry gi khusam naraga chatharakpa plan ni haina lawgani kilometer 7-9 lom sangba lambi asina Rongmai tribe singna khundariba mafam sing koisinuna thamlaga chingkhong singdana sugi camp sing sajilaga khulai paiba kadar lising gi mathakta thamjilakpa si maram chade masigi ju mathakta manipuri lon ngangdaba mioi kaya ama lehanduna mafam asibu popi thabagi safe havel ama onthoknaba honari haibagi akiba leire Pumnama asi mafam masida khundariba furup singi mathakta achoba landa ama chatharakpani haibada haiman bathokloi yade haibagi athingba kayagi marakta leptana chatharakliba lambi semba amasung kem sajinbagi thaba asina Rongmai Naga furufna matam kayagi furup maselgi oiba nungainadaba kaya thoktanaba haiduna honarakhiba kayabu arembada tahalakpa yabagi mami ure Thabak sing asi makha tana leptana chatharakpa thoklabadi furup maselgi marakta thoaningdaba thodok kaya thoklakloi hainingai leite Pumnama asigi genglaga Union Home Ministry gi maikaidagi Rongmai Naga gi lamda kanglon kaina chatharakliba thabak thoram sing asi khudakta lephangadabani hariba thabak sing asigi mayokta organization asina chapchana lepkari amasuk Naga miyamga loinana leminagani haina phongdorakli panbayai ngasidagi numit kharani gi mamangda Stern Liangmai Naga Chief Chairman Association nasu wafam asimak phongdoktuna Naga taba mafam singda Kuki gi German Road natraga Tiger Road sabe yaroi haibagi athingba pikhibasu leikrabani Kanglaipa punba kholawge update gi lokkocherake United Kuki National Army UKNA gi L Jinminthang Elias Jion kauba Kuki gi yamna thauna favani hainaba Kuki ama border da army na hatkre thangkholen khongsai masage anaba amadagi CIC cycle da pukhalle Karina nabano khangdre hospital achobada amuk puraga layengnaba hotnabada adum sire BP stroke tobo oiramgani haina hairi Myanmar gi asokpa sing Mizoram da tharakre layengnaba CNDF ka khuthongna bada CNF ki asokpa casualty singdo CNDF na fazana lausilaga Mizoram da layengnaba thakiba yengnaba oirsu asokpa dadi khut thade haibagi mawongne CNDF na tawrise Arambai tengol gi luching purel korong amakhuman gi update gi lokkocherake khulai gi landi araibani tawrakliba drug ki landi manung da honarakliba lan changjallakliba mitop singna demographic imbalance thokhanduna Supai paisan na ba honarakliba lalong irebak asida ikoise minai thaktagi henna to na hingaudanabani ngasi 18 na thengnaribasi Myanmar ga taina ba tai state refugee changdraga aikhoidadang changlise kaigino Bangladeshi refugee mayamna Tripura da kai sare Tripuri Sing City da leiba ngamdre mutle aduna tungi khandana haipa sagumsi Korea gi matau tambai tamba Japanese occupation matamda Korean nupi singna igi pal ngaknaba hotnabada thawai katkibadusu khara tamsi Ajinduna thamlamba Israel macha tara Hamas la halauba singna thadoklegani haina lauthorekre Charakna chahi ani gi mayada akanma mawna lansokna duna lakliba chera asida ikang khangawdana khulai paiba Hamas na fajinduna thamkraba Israel macha tara rom thadoklegani haina lauthorekre Panbayabadi hauji Hamas ki makok thongba luchingba sing amadi Israel gi official singa Qatar da ceasefire gi matang wari sanaribani Adubu Israel na hojiksu Gaza da lairiba Hamas singi mathakta landabagi thabak lepa leitri haukiba pung kun mari gi manungda Israel gi lanmi singna Gaza da landaduna Palestinian macha nifuga tare lom hatkre lana sida hojik fawgi oina Israel gi lanmi singna hatkiba Palestinian gi masing asi 57,575 sukre loina na lana sida so apan nang kiba migi masing na punna 1,36,879 lom henkre haidi Hauji Qatar da America gi President Donald Trump gi mieng makhada Gaza gi lan loishinaba wari sanariba se handaki oinadi mai paknaba yai haina phongdorakli Hamas amadi Israel gi marakta han batangka ki oina numit humfuni gi ceasefire chatnaba yana leire adubo maroiba wafam kharegi matangda wari sanagadaba watli Hamas na thamlakiba lan loishinabagi condition singi manungda Israel na Gaza da amuhan landa dana bahairakibani adubo Israel gi Prime Minister Benjamin Netanyahu nadi Gaza da Hamas hek leiriba makai landa khigani haina lauthokiba leikrabani Trump ta Brazil gi President Luis na aki khangpi kre
America President Donald Trump na Brazil da tariff chada 50 thamjilakpadagi khoisaunaraba Brazil gi President Luis Inacio Lula Silva na Trump ta afaba oire haina aki khangpikre. Panbe yabadi America gi President Donald Trump na Algeria, Iraq, Libya, Brunei, Moldova, Philippines chingba leibak singda lakliba August amadagi tariff thamba hawragani haina lauthokibasu laikhrabani. Brazil gi President Luz Jana Brazil da tariff chawna thamjilakpa haibasi tungda America gi oina yamna chawna mangjaba oigani hainasu media gi khutangda phongdorakibani haidi. Mangkraba territory handoknabagidamang Myanmar hunta lainga ki anauba lanmi listing humfutara rom recruit tawkhre. Myanmar military regime na tha taraga taret longi mamangda rebel group sing na kudum chansinkraba territory sing amuhan handoknabagi pandamda nauna lanmi listing humfutara rom recruit tawkhre haidi. Nauna khalaba lanmi sing asina frontline da changsinduna resistant force single lamba tawnaduna Myanmar military regime gi mangkraba territory sing amu hanna handoknaba hotnaragani hairi. Army defector amasung resistant fighters sing na phongdurakiba warol amada Myanmar military regime na nauna khalaba lanmi sing ado frontline da hakthengna na tharaktuna operation da saruk yarugadawriba sing ni hairi. Military junta regime na mamang chahi gi February da People's Military Service Law thamjinduna Myanmar military regime gi mayauta laiba ethnic armed group sing gi mayauta military gi offensives laibak sin bathungna chathaduna lakhibani. Military junta regime na batch amamamda miyoi lising manga na sabalan mising lauduna chahi amada lanmi lising yangkai lauduna armed ethnic group sing gi mathakta landana ba thorang tawri kumja 2021 da military na ku tawdringa gi mamangda civil disobedience movement sarugya ki bahana gi Myanmar military officer nungyo na chahi amada military regime na changchatta miyoi sing tarama thoiga chamanga army da yahon ki bagal loina na nauna khalaba lanmi sing adu Myanmar gi ethnic rebel sing mayok na handuna makhoi gi mangkraba lam sing amu hana lausina ba tharang tori bani haidi. Saudi Arabia da atopa laibak sing gi mina lam leiba yaragani. Saudi Arabia da ahan ba oina malengi laibak sing dagi lakpa miyoi sing na lam leiduna leiba yaragani haina report amana phongdorakli. Report asigi matungina Saudi Arabia gi government na laiba sida atopa laibak sing dagi lakpa miyoi sing na lam leiduna leiba yanabagi law semlakliba si laiba asida economy hena fagalaknaba amadi foreign investment hena laknabagi pandamda paikhalakpa thabrang amani. Law asigi matungina atopa laibak sing dagi lakpa miyoi sing na Saudi Arabia gi konung Riyadh amadi Red Sea ga naknana laiba island singi city sing da sulam leiba yabagi ayaba sipirakibani. Saudi Arabia gi Crown Prince Mohammed bin Salmana mangjariba manglan ama oiriba Vision 2030 project ki manungchana laiba asida malemi senjau paiba miyoi kaya laktuna leirana nabagi thabak thorom paikhalakpani hojik Saudi Arabia bu heaven amagumna semgot sagali hari. Sheikh Hasina sinabinaba Bangladesh na India da hairakre. India da Bangladesh ki hanagi Prime Minister Sheikh Hasina bu sinabinaba Mohammad Yunus Khan gi interim government na phongdorakre hari. Panbe yabadi mamang chahida thokiba misi mina yawa laibak sinba thungna hawrakiba ihau amada thawai hingona bagidamak Bangladesh ki hanagi Prime Minister Sheikh Hasina India da chelaktuna laikhibani. Bangladesh ki luchingba singna India da aki khang piraduna Sheikh Hasina bu losenuna thamba haibasi India ge faba oiroi maram aduna India na thuba matamda Sheikh Hasina bu Bangladesh ta sinagadabani. Sheikh Hasina na maram oiraga Bangladesh ki micham lising manga changma rom sikhibani hainasu Yunus Khan gi lenga ki luchingba singna maral sirakibani hai. China gi President Xi Jinping lotkre haibada chumba pau oiramdre report Malaysia gi flight kadina miyoi chaniga marfutaraga nipan sikhibadu Russia na thowankibani. China gi President Xi Jinping chayol ama rom lotuna laikre haina malem sinba thongna ngangnaragliba wafam asi achumbo oiramdre haina China gi political gi matangda yamna kupna nainaba expert Aldil Bararna phongdokre chahi humfutaraga nithoi suraba Xi Jinping na handak ikhang khangaudana Communist Party gi marueba organization singda ahenba right pisinba amadi lengaktagi khara khajik lapthoktuna lotuna laikre hairiba se achumba nate mak hauze akhanna bathaurang amagi manungchana lona thumna thabak tawri. China da Communist Party gi mapangal hena kangkhar hanba honarakpa Xi Jinping gi thaurang amani. Xi Jinping na chatharagliba thaurang asi mahaki mapangal amuki hena kannaba thaurang amani. Magna lenga asigi manungchana thabak tawminariba miyoi singda ahen right pibiba haibasi Xi Jinping gi mapangal hena kansilaknabagi thausil amani. Mahak politics tagi pothagadaba leitri haina su report asina makhata na phongdoragli. Nakal amarom da China gi yengnaba laiba amani haina su launariba Russia gi
Laibak thiba pau ama oina hokiba chahi 2014 gi July thada Malaysia gi mi chaniga marfu taraga nipan lom tongba MH17 plane kai kiba dugi tekchak Russia na pugadabani haina Europe ki makok thongba human rights ki court amana phongdorakre court asigi order gi matungina Malaysia gi airline kai duna mioi chaniga marfu taraga nipan rom sekiba du Russia na thowan kibani report asigi matungina Russia na Malaysia gi plane adu Makoina kahen kide hairabasu thijin humjin bada plane adu Russia na kapse lakiba misal na pan badagi kai kibani hairi thawong ase international law bu Russia gi lanmi singna chawna singna bani hairabasu Russia na wafam asi yabangam loi hairakre US ki Florida da leiba Donald Trump ki yumda Iran na landa duna hanaba thorang paikhatkre secret agency America ki President Donald Trump ki Florida da leiba yumda Iran na landa duna Trump pu hanaba thorang paikhatkre haina secret agency ki report amana phongdorakli Report asigi matung ina Iran da handak Donald Trump na bunker blaster bomb thada duna nuclear plant sing parks na manghan kiba adugi laman khumba oina Iran na US ki Florida da leiba Mar-a-Lago haiba yum da landa duna Trump hana ba thorang kri haiba pau phongdorak padagi US ki military sing section thorang lakhut kre hairi panbe abadi handak America na Iran na bomb thada duna landa khiba aduna maram oiraga Iran gi nuclear khulai sanabagi damak thabak thoram sing chahi manga rom thengthan kibani America na Iran gi nuclear plant sing da landa khibadu Israel na haijabadagi bomb thada khibani Iran gi supreme leader Ayatollah Khamenei ga yamna nakna thabak tawminaba official amana phongdorakpagi matung ina Iran na laman khumnabagi damak Donald Trump bu hana honarakpani panbe yabadi Donald Trump pu Iran na mamang da suhana thorang kaya paikhat ki haiduna phongdongnarakhiba laikhibani Iran da lariba matik mayai lariba misal asi Trump ki yum fawa kappa ngamba misal yawri loinana Donald Trump hanaba honarakpada matik mayai lariba drone fawa sizinnarakpa yai matam amada hekta Iran na America ki President Donald Trump pu hanaba honarakpa yai hairi